ꯅꯨꯡꯗ ꯐꯨꯝꯃꯝꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯍꯟꯗꯛꯀꯤ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯡ ꯐꯣꯡ ꯂꯥꯎꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯒꯕꯔꯅꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯅꯤ ꯃꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯤ ꯂꯣꯏꯅ ꯐꯥꯎꯕ ꯑꯗꯨꯝ ꯉꯝꯃꯤꯕꯅꯤ ꯃꯍꯥꯛꯁꯤ ꯁꯦꯟꯇꯔꯅ ꯄ꯭ꯔꯁꯤꯗꯦꯟꯅ ꯍꯥꯞꯄ ꯀꯥꯟꯗ ꯊꯥꯔꯛꯑꯀꯥꯟꯗ ꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯏꯐ ꯏꯟ ꯀꯦꯁ ꯁ꯭ꯇꯦꯠ ꯒꯣꯕꯔꯟꯃꯦꯟꯠꯁꯤꯅ ꯀꯩꯒꯨꯝꯕ ꯐꯦꯜ ꯑꯣꯏꯔ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅꯤ ꯃꯦꯟ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯗꯣꯏꯁꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯒꯣꯕꯔꯟꯃꯦꯟꯠ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯦꯖꯣꯔꯤꯇꯤꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯆꯠꯊꯔꯤꯉꯩꯗ ꯏꯔꯥꯡꯁꯤ ꯍꯧꯔꯛꯄꯅꯤꯅ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯑꯣꯄꯣꯖꯤꯁꯟ MLA ꯈꯪꯗꯦ ꯔꯨꯂꯤꯡꯒꯤꯗꯤ ꯍꯣꯏ ꯎꯅꯕ ꯍꯦꯛ ꯆꯠꯂꯤ ꯃꯥꯅ ꯀꯧꯔꯒꯁꯨ ꯎꯅꯕ ꯆꯠꯂꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩ ꯍꯥꯏ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯅ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯅ ꯃꯉꯣꯟꯗ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯃꯥꯒꯤ ꯊ꯭ꯔꯨꯗ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯅꯠꯇ꯭ꯔꯒꯅ ꯏꯚꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯐꯥꯎꯗ ꯃꯦꯃꯣꯔꯦꯟꯗꯝ ꯃꯌꯥꯝ ꯑꯃ ꯄꯤꯁꯟꯈꯤꯕ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ 2022ꯗ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯁꯤꯗ ꯂꯥꯛꯏꯕꯁꯤ ꯑꯗꯨꯒ 2024ꯒꯤ ꯖꯨꯂꯥꯏꯗꯅꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯗꯅ ꯆꯠꯈꯤꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯈꯔ ꯑꯃꯅ ꯍꯥꯏ ꯃꯍꯥꯛꯁꯤ ꯊꯑꯣꯏꯅ ꯃꯍꯥꯛꯁꯤ ꯂꯩꯕꯗ ꯀꯩꯅꯣ ꯇꯧꯗꯅ ꯁꯤꯟꯗꯣꯛꯄꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯒꯨꯃꯦꯟꯁꯨ ꯂꯩ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯇꯝ ꯁꯨꯗꯅ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯆꯍꯤ 5 ꯂꯩꯒꯗꯕꯗ ꯆꯍꯤ 2 ꯂꯩꯔꯒ ꯆꯠꯈꯤꯕꯁꯤꯅ ꯃꯍꯥꯛꯁꯤ ꯀꯔꯤ ꯂꯩꯔꯕꯅꯣ ꯃꯅꯨꯡꯗ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯦꯛꯁꯄꯥꯔꯠ ꯈꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯁꯄꯥꯔꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯒꯕꯔꯅꯔꯒꯤ ꯑꯣꯐꯤꯁꯇ ꯀꯨꯏꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯃꯍꯥꯛ ꯖꯔꯈꯥꯟꯗ ꯀꯨꯏꯅ ꯀꯩꯅꯣ ꯑꯣꯏꯔꯝꯃꯦ ꯒꯕꯔꯅꯔ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯣꯏꯕꯅꯤna ꯆꯍꯤ 5ꯒꯤ ꯇꯦꯅꯔꯗꯨ ꯂꯣꯏꯕꯒꯤ ꯃꯥꯒꯤ ꯃꯇꯝꯗꯨ ꯂꯣꯏꯕꯅ ꯃꯍꯥꯛꯁꯤ ꯆꯠꯍꯟꯈꯤꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯃꯁꯥꯅ ꯆꯠꯈꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯔꯅ ꯃꯍꯥꯛꯁꯤ ꯆꯠꯍꯟꯈꯤꯕꯅꯤ ꯇꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯥꯔꯒꯨꯃꯦꯟꯁꯨ ꯑꯗꯨꯝ ꯂꯩ ꯃꯗꯨꯒꯤ ꯑꯥꯔꯒꯨꯃꯦꯟꯗꯨ ꯌꯥꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯣꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏꯈꯤꯕ ꯂꯩ ꯍꯥꯏꯕꯗꯤ ꯒꯕꯔꯅꯔꯒꯤ ꯇꯦꯅꯔꯁꯦ ꯆꯍꯤ 5ꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯄꯨꯂꯞ ꯇꯣꯇꯦꯜ ꯀꯥꯎꯟꯇꯨ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯥꯔꯒꯨꯃꯦꯟꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯇꯦꯅꯔꯁꯦ ꯆꯍꯤ 5ꯁꯤ ꯑꯗꯨꯝ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯑꯗꯨꯝ ꯀꯩꯅꯣꯁꯤꯡꯅ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯐꯣꯔꯃꯔ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤ ꯑꯗꯨꯅ ꯃꯥꯅ ꯆꯠꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗ ꯋꯦꯌꯔꯒꯤ ꯅ꯭ꯌꯨꯁ ꯑꯥꯔꯇꯤꯀꯜ ꯑꯃꯗ ꯇꯥꯃꯣꯅ ꯊꯝꯕꯤꯔꯤꯕꯁꯤꯗ ꯑꯩꯅ ꯄꯨꯠꯁꯤꯟꯖꯅꯤꯡꯉꯛꯄꯁꯤ ꯗ ꯋꯦꯌꯔꯒꯤ ꯅ꯭ꯌꯨꯁ ꯑꯥꯔꯇꯤꯀꯜ ꯑꯃꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯏꯕꯁꯤ ꯏꯟ ꯐ꯭ꯌꯨ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯈꯔꯗ ꯃꯍꯥꯛꯅ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯥꯎꯠꯕ꯭ꯔꯁ ꯈꯔ ꯇꯧꯔꯨꯕ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯕꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯍꯦꯟꯅ ꯃꯁꯤꯗ ꯄ꯭ꯔꯣꯑꯦꯛꯇꯤꯞ ꯔꯣꯜ ꯑꯃ ꯂꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯎꯕꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯗ ꯌꯥꯝ ꯆꯥꯎꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯍꯥꯛꯁꯤ ꯂꯧꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯗ ꯋꯦꯌꯔꯒꯤ ꯅ꯭ꯌꯨꯁ ꯑꯥꯔꯇꯤꯀꯜ ꯑꯃꯗ ꯋꯤꯠ ꯍꯦꯗꯤꯡ ꯄꯤꯔꯀꯥꯟꯗ ꯐꯣꯡꯈꯤꯕ ꯂꯩ ꯇꯥꯃꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯀꯩꯅꯣꯁꯤ ꯒꯕꯔꯅꯔꯁꯤ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯏꯐ ꯏꯟ ꯀꯦꯁ ꯑꯇꯣꯞꯄ ꯒꯕꯔꯅꯔ ꯑꯃ ꯁꯤꯟꯗ꯭ꯔꯒꯗꯤ ꯄꯔꯃꯅꯦꯟ ꯒꯕꯔꯅꯔ ꯑꯃ ꯁꯤꯟꯗ꯭ꯔꯒꯗꯤ ꯃꯥꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯆꯥꯔꯖꯁꯨ ꯑꯗꯨꯝ ꯄꯨꯒꯗꯧꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯅ ꯃꯥꯅ ꯑꯗꯨꯝ ꯆꯥꯔꯖꯁꯨ ꯄꯨꯊꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯊꯤꯡꯕꯁꯨ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯣटिवेटेड ꯃꯥꯟꯕ ꯑꯃꯈꯛꯅ ꯒꯕꯔꯅꯔ ꯑꯃ ꯂꯣꯏꯔꯒ ꯃꯥꯒꯤ ꯇꯦꯅꯔ ꯂꯣꯏꯔꯦ ꯍꯥꯏꯅ ꯁꯤꯟꯈ꯭ꯔꯒꯁꯨ ꯃꯥꯒꯤ ꯃꯍꯨꯠꯇ ꯑꯃ ꯊꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯁꯤꯛꯀꯤꯝꯗ ꯑꯣꯏꯔꯝꯕ ꯒꯕꯔꯅꯔꯗꯨꯅ ꯑꯁꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯅꯤꯒꯤ ꯒꯕꯔꯅꯔ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤꯅ ꯏꯟ ꯆꯥꯔꯖ ꯑꯣꯏꯍꯜꯂꯕ ꯑꯗꯨꯒ ꯑꯁꯥꯝꯒꯤꯅ ꯄꯔꯃꯦꯅꯦꯟ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯍꯟꯕꯁꯤꯅ ꯑꯩꯈꯣꯏꯗ ꯎꯔꯤꯕ ꯄꯣꯠꯇꯤ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯚꯣꯀꯦꯜ ꯈꯔ ꯑꯣꯏꯔꯨꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯋꯥ ꯉꯥꯡꯗꯕ ꯃꯅꯤꯄꯨꯔꯗ ꯚꯤꯖꯤꯠ ꯇꯧꯗꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯤ ꯂꯥꯏꯔꯗꯅ ꯑꯦꯛꯁꯦꯞ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯈꯣꯡꯆꯠꯇꯨ ꯅꯠꯇꯅ ꯀꯔꯝꯕ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯑꯒ ꯋꯥ ꯉꯥꯡꯈ꯭ꯔꯦ ꯑꯁꯤ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕ ꯑꯗꯨꯕꯨ ꯁꯤꯗ ꯌꯥꯝ ꯀꯟꯅ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯏꯟꯗꯤꯀꯦꯁꯟ ꯄꯤꯈꯤꯕꯁꯦ ꯑꯅꯨꯁ꯭ꯌꯥ ꯎꯀꯦꯅ ꯃꯥꯅ ꯒꯕꯔꯅꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯩꯅꯣꯗ ꯕꯤꯔꯦꯟꯁꯤꯡꯅ ꯁ꯭ꯔꯤ ꯕꯤꯔꯦꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯕꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗ ꯐꯣꯡꯈꯤꯕ ꯂꯩ ꯁ꯭ꯇꯦꯠꯃꯦꯟ ꯏꯟ ꯑ ꯁꯦꯟꯁ ꯀꯩꯅꯣꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁ꯭ꯀꯣꯂꯔ
ꯁ꯭ꯀꯣꯂꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯦꯀꯥꯗꯃꯤꯁꯤꯌꯟꯁꯤꯡꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯗꯨꯋꯥꯏꯗꯨꯗ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯏꯟꯗꯤꯀꯦꯁꯟ ꯄꯤꯈꯤꯕꯒꯤ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯃꯅꯤꯄꯨꯔ ꯒꯣꯕꯔꯃꯦꯟꯒꯤ ꯄꯣꯠꯁꯤꯗ ꯄꯦꯟꯗꯦ ꯍꯥꯏꯁꯤꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯕꯔꯃꯦꯟꯒꯤ ꯐꯪꯁꯟꯅꯤꯡꯁꯤꯗ ꯃꯥꯅ ꯄꯦꯟꯗꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯄꯣꯠ ꯈꯣꯜꯂꯥꯎꯁꯦ ꯃꯥꯅ ꯌꯥꯔꯤꯈꯩꯗꯤ ꯁꯦꯟꯇꯔꯗ ꯌꯧꯍꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯋꯥꯏ ꯑꯦꯔꯤꯌꯥꯗꯨꯗ ꯇꯥꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯏꯟꯇꯦꯟꯁꯟ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯥꯒꯤ ꯏꯟꯇꯦꯟꯁꯟ ꯃꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯗ꯭ꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯐꯦꯂꯔ ꯑꯣꯏꯔꯤꯕ ꯀꯣꯂꯥꯞꯁ ꯑꯣꯏꯔꯛꯏꯕ ꯑꯗꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯣꯂꯥꯞꯁ ꯑꯣꯏꯔꯛꯏꯕꯒꯤ ꯐꯤꯕꯝꯁꯤꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯐꯥꯎꯗ ꯂꯥꯛꯄ ꯌꯥꯔꯕ꯭ꯔꯥ ꯀꯥ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯏꯟꯇꯦꯟꯁꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯑꯃꯗ ꯊꯝꯈ꯭ꯔꯀꯥꯟꯗ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯌꯥꯝ ꯚꯣꯀꯦꯜ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝ ꯊꯥꯈꯤꯕ ꯄꯣꯠꯁꯦ ꯃꯍꯥꯛꯁꯤ ꯖꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯅ ꯊꯥꯔꯤꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯊꯕꯛ ꯑꯣꯏꯅ ꯂꯧꯕꯤꯗꯕ ꯋꯥ ꯑꯣꯏꯅ ꯇꯥꯕꯤꯔꯛꯇꯕ ꯁꯦꯟꯇꯔꯗꯒꯤ ꯇꯥꯕꯤꯔꯛꯇꯕꯁꯤꯗ ꯃꯥꯒꯤ ꯃꯁꯥꯗꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯍꯟꯗꯛꯀꯤ ꯒꯕꯔꯅꯔꯒꯤ ꯇꯣꯛꯈꯤꯕꯁꯦ ꯑꯗ ꯇꯣꯛꯇ꯭ꯔꯕꯁꯨ ꯌꯥꯕꯗ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯒꯗꯕ ꯄꯣꯠ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯇꯣꯞꯄ ꯑꯃ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯑꯣꯏꯅ ꯄꯨꯒꯗꯕ ꯄꯣꯠꯇꯨꯗ ꯃꯉꯣꯟꯗ ꯇꯣꯛꯍꯟꯈꯤꯕꯁꯤꯗ ꯃꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯑꯃ ꯇꯧꯔꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯔꯝꯗ ꯃꯥꯗꯤ ꯃꯇꯝꯗꯨꯗ ꯒꯕꯔꯅꯔ ꯑꯣꯏꯔꯝꯕꯅꯤꯅ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯀꯔꯤꯗꯒꯤ ꯊꯣꯛꯈꯤꯕꯅꯣ ꯀꯗꯥꯏꯋꯥꯏꯗꯒꯤ ꯐꯦꯂꯔꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯃꯉꯣꯟꯗꯁꯨ ꯃꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯗ ꯂꯣꯏꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯛꯇꯗꯅ ꯃꯦꯗꯤꯌꯥꯅꯁꯨ ꯃꯍꯥꯛꯁꯤ ꯃꯇꯝ ꯑꯃꯒꯤ ꯒꯕꯔꯅꯔꯅꯤꯅ ꯍꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯋꯥꯌꯥꯔꯅꯆꯤꯡꯕꯗ ꯃꯥꯅ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯔꯛꯏꯕꯁꯤ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯗꯨ ꯃꯥꯅ ꯉꯝꯍꯧꯗꯕꯗꯨ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯣ ꯐꯣꯡꯗꯣꯔꯛꯄꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤ ꯐꯣꯡꯗꯣꯔꯛꯏꯕ ꯋꯥꯁꯤ ꯁꯦꯟꯇꯔꯅ ꯇꯥꯗꯕꯁꯨ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯐꯣꯔꯃꯔ ꯒꯕꯔꯅꯔ ꯑꯃꯒꯤ ꯋꯥꯐꯝ ꯍꯦꯛ ꯂꯣꯏꯈꯤꯕ ꯂꯥꯟꯁꯤꯗ ꯊꯦꯡꯅꯔꯒ ꯂꯩꯔꯝꯕ ꯒꯕꯔꯅꯔ ꯑꯃꯒꯤ ꯋꯥꯐꯝ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯃꯥꯒꯤ ꯄꯣꯠꯁꯤꯕꯨ ꯏꯌꯥꯡ ꯌꯥꯡꯅ ꯇꯌꯥꯡꯅ ꯍꯦꯛꯇ ꯂꯧꯕꯁꯨ ꯆꯨꯝꯃꯣꯏꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯃꯍꯥꯛꯅ ꯄꯤꯔꯛꯏꯕ ꯄꯣꯠꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇ ꯇꯧꯔꯛꯑꯣꯏ ꯑꯗꯨ ꯀꯔꯤꯝꯇ ꯂꯧꯔꯛꯑꯣꯏ ꯀꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯀꯩꯅꯣ ꯇꯧꯗꯅ ꯂꯩꯗꯅ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯦ ꯁꯨꯝ ꯁꯥꯡꯗꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯕꯁꯨ ꯑꯩꯈꯣꯏꯅ ꯐꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯗ 18 ꯃꯟꯊ ꯍꯦꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯋꯥꯐꯝ ꯑꯃꯅꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯁꯤ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯄꯔ ꯑꯌꯥꯝꯕꯗ ꯐꯣꯡꯉꯤꯕ ꯋꯥꯐꯝꯗ ꯖꯦꯑꯦꯁꯤꯒ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯑꯁꯤꯕ 9ꯁꯤ ꯂꯩꯔꯣꯟ ꯆꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯅꯤ ꯍꯧꯖꯤꯛꯁꯤ ꯇꯥꯃꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ CSOꯁꯤꯡꯁꯤ ꯍꯧꯖꯤꯛ ꯐꯦꯇꯔꯅꯤꯇꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯕ ꯑꯜꯇꯤꯃꯦꯇꯝ ꯃꯣꯏ ꯅꯨꯃꯤꯠ ꯋꯤꯛ ꯑꯃ ꯉꯥꯏꯕ ꯍꯥꯏꯗꯅ ꯃꯣꯏ ꯉꯥꯏꯔꯒ ꯂꯩꯔꯤ ꯑꯗꯒꯤ ꯗꯦꯟ ꯁꯣꯝꯗ ꯑꯃꯨꯛꯀ ꯐꯣꯛꯁꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯒꯤ ꯑꯃꯨꯛꯀ ꯐꯤꯔꯦꯞꯇ ꯃꯈꯣꯏ ꯑꯅꯗꯔ ꯅꯨꯃꯤꯠ 4ꯅꯤ ꯉꯥꯏꯕ ꯍꯥꯏꯗꯅ ꯃꯣꯏꯁꯨ ꯑꯃꯨꯛ ꯉꯥꯏꯔꯒ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯅ ꯃꯥꯒꯤ ꯊꯥꯔꯤꯕ ꯑꯜꯇꯤꯃꯦꯇꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯖꯦꯑꯦꯁꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯑꯁꯤꯕ 9 ꯂꯩꯔꯣꯟ ꯆꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯂꯥꯛꯏ ꯇꯥꯃꯣ ꯃꯔꯛꯁꯤꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯍꯧꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯟꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯕ ꯑꯗꯨꯒ ꯂꯤꯗꯔꯁꯤꯞ ꯌꯥꯎꯗꯕ ꯃꯥꯏꯀꯩꯗ ꯂꯝꯕꯤ ꯊꯤꯡꯕꯅꯆꯤꯡꯕ MLAꯁꯤꯡꯒꯤ ꯌꯨꯝꯗ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯟꯕ ꯏꯚꯟ ꯑꯃꯥꯡ ꯑꯇꯥ ꯐꯥꯎꯕ ꯊꯣꯛꯍꯟꯕ ꯃꯌꯥꯝ ꯑꯃꯒꯤ ꯏꯁꯨꯁꯤꯡ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ JAC ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯥꯛꯄꯁꯤ ꯀꯃꯥꯏꯅ ꯇꯥꯃꯣꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ ꯃꯁꯤ ꯌꯥꯅꯕ ꯍꯥꯏꯔꯤꯁꯤ ꯉꯁꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯝꯃꯒ ꯂꯩꯕꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯌꯥꯝ ꯄꯦꯟꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕꯒꯤ ꯄꯣꯠ ꯑꯃꯈꯛꯇ ꯇꯧꯔꯒꯁꯨ ꯃꯗꯨꯒꯤ ꯌꯥꯅꯔꯦ ꯃꯈꯣꯏꯁꯤ ꯂꯩꯔꯣꯜ ꯆꯜꯂꯅꯤ ꯍꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯗꯨꯗ ꯂꯩꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕ ꯈꯣꯏꯁꯥꯎꯅꯕꯁꯤꯡꯗꯨ ꯂꯣꯏ ꯐꯔꯦ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯍꯧꯈꯤꯕ ꯄꯣꯠꯇꯨꯗ ꯃꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯦ ꯁꯦꯅꯤꯌꯔ SP ꯅꯦꯛꯇꯔꯅ ꯃꯗꯨꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯨꯕꯗ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯑꯉꯥꯡ ꯑꯃ ꯁꯤꯔꯤꯕꯅꯤ ꯁꯥꯇ꯭ꯔ ꯑꯃ ꯁꯤꯔꯤꯕꯅꯤ ꯑꯃꯅ ꯁꯦꯔꯤꯌꯁꯂꯤ ꯁꯣꯛꯏꯕꯅꯤ ꯑꯗꯨ ꯁꯣꯛꯄꯗꯨꯗ ꯃꯗꯨꯒꯤ ꯁꯣꯛꯄꯗꯨꯒꯤ ꯃꯇꯨꯡꯗ ꯒꯣꯔꯃꯦꯟꯒꯤ ꯗꯤꯁꯤꯖꯟ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯕꯛꯇꯒꯤ SSP ꯅꯦꯛꯇꯔꯁꯤ ꯃꯍꯥꯛꯀꯤ ꯊꯕꯛꯇꯒꯤ ꯔꯤꯂꯤꯞ ꯇꯧꯔꯤꯕꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯕꯜ ꯑꯦꯛꯁꯟ ꯈꯔ
ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯁꯣꯔꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯂꯧꯈꯠꯂꯛꯄ ꯁꯤꯒꯨꯝꯕ ꯎꯕ ꯑꯗꯨꯗꯒꯤ ꯄ꯭ꯂꯁ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯟꯇꯔꯅꯁꯨ ꯑꯗꯒꯤ ꯀꯩꯅꯣꯒꯤ CRPFꯀꯤ ꯀꯝꯄꯅꯤ 50 ꯊꯥꯖꯤꯜꯂꯛꯑꯅꯤ ꯀꯥꯏꯅ ꯊꯥꯖꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯄ꯭ꯂꯁ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯄꯣꯠ ꯑꯃ ꯍꯧꯖꯤꯛꯀꯤ ꯁꯣꯛꯈ꯭ꯔꯤꯕꯁꯤꯗ ꯌꯥꯝ ꯀꯟꯅ ꯑꯦꯛꯁꯟ ꯇꯧꯅꯅꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯑꯗꯒꯤ ꯄ꯭ꯂꯁ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯣꯏꯅ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯅꯅꯕꯒꯤ ꯋꯥꯐꯝ ꯒꯣꯔꯃꯦꯟꯅ ꯐꯣꯡꯗꯣꯛꯄ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯥꯖꯗꯣꯏꯅꯣ ꯊꯥꯖꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯀꯥꯟꯗ ꯃꯁꯤꯒꯨꯝꯕ ꯑꯦꯁꯨꯔꯦꯟꯁ ꯈꯔ ꯄꯤꯔꯛꯄ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ BJPꯒꯤ MLAꯁꯤꯡꯒ ꯂꯣꯏꯅ ꯀꯧꯗꯅ NDAꯒꯤ ꯁꯄꯣꯔꯇꯔꯒ ꯀꯧꯗꯅ ꯃꯤꯇꯤꯡ ꯐꯝꯃꯀꯥꯟꯗ ꯃꯣꯏꯅ ꯔꯤꯖꯣꯂꯨꯁꯟ 9ꯒ ꯂꯧꯔꯀꯥꯟꯗ ꯇꯧꯔꯛꯄ ꯐꯤꯕꯝ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯦꯁꯨꯔꯦꯟꯁ ꯄꯤꯔꯛꯄ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯧꯕꯗ ꯌꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯁꯦ ꯂꯧꯔꯒ ꯂꯩꯔꯦꯟ ꯆꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯦ ꯅꯦꯝꯊꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯁꯥꯎꯕ ꯃꯤꯑꯣꯏꯕꯗ ꯂꯩꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯚꯤꯖꯤꯕꯜ ꯑꯦꯛꯁꯟꯗꯨ ꯈꯔ ꯎꯠꯂꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯅꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯑꯃ ꯆꯠꯊꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯃꯤꯑꯣꯏꯕꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯌꯥꯝꯁꯨ ꯑꯃꯨꯛ ꯈꯣꯏꯁꯥꯎꯅꯔꯛꯀꯅꯤ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯇ ꯄꯟꯕꯤꯈ꯭ꯔꯤꯗꯨꯅꯤ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯂꯨꯆꯤꯡꯕ ꯍꯥꯏꯕ ꯌꯥꯎꯗꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕ ꯌꯥꯎꯗꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯇꯥꯏꯅꯐꯝꯁꯤ ꯀꯅꯥꯗꯅꯣ ꯑꯣꯏꯅ ꯊꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯇꯥꯏꯅꯐꯝꯁꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ इलेक्टेड रिप्रेजेंटेटिवसिंदा ताइसन्नबा हाइबसे मसी अखोइना तौहम थोकप्रा हाइनादि खल्ली तौबदबु हॉस्टाइलिटीज ओइना युम कै थुगाइबा मिगी मयुमदगी लुटपाट तौखिबगी अदुगुम्बा यावबा खरा यावबदुदि मदुदि अखोइ कंडेम तौहम थोइ अदुगुम्बा थबक्तुइ तौरदौनि तौबदबु MLA सिंगसे उनरकांदा मखोइदा पुशअप तौननबा मखोइदा पुशअप तौरगा अखोइगी इशूसे नोइ म्यामना नोइगी मरकता तोंगान तोंगानबा वखलो लेजरगसु नोइगी आइडियाज ऑफ केनोगी नोइगी सिगी मिनिस्ट्री सिदा नत्रगा गवर्नमेंट सिदा यानिंगदबा लेबसिंगदुना तोंगान तोंगान थम्मकांदा लेरिबा इशूसे पुन्ना कमाइना सोल्यूशन वन सोल्यूशन द थीगदगे हाइबतु मतांगदि खेनबा थमदना मखोइ पुन्ना पुल्लकांदा थबक खरा तौबिबा म चंगी हाइबदो अदुगी दुनी मयामगी खोलाउददा उलैसे तौरक्तबदुदा साउदना अखोइगी खोमजलैनि हिंसागी थौदोकतो थोखिबनि हिंसादो अखोइना सौगटपगी वादि नते हिंसागी थौदोकि थोखिबनि मरमदि MLA सिंगसिना तौगदबा थबकसिंग अदु मोइना तौरक्तबदगी थोखिबनेबा अदुना से फॉर एग्जांपल अइना हजन हाइजबनि अतोप मफमदसु अखोइना साउरकांदा से युमगी कनोगी इमा इपाना यानिंगदब पोकपा पेंदब पोकपा साउनिंगबा मतमदा कयु मतमदा ताइनाबम खंगदना नुंगजेनदा खुद किन्ना थिंजनबा यावरी फालांगदा किन्ना थिंजनबा यावरी हाइजरिबा अदुदमकना अखोइगी मोइसि अखोइगी नुंसिनद्रे यानद्रे हाइबगी पोति नतेबा अदु पेंदब पोतु फोंदोकपनेबा अदु पेंदब पोतु फोंदोरकपा मतमसिदा लैरिबा अखोइगी मियामसिगी तौरिबा इहोसे मसि नाकन नाकनदगी लीडरशिप की वाफम नते CSO की वाफम नते मसिदैसिदा थोगलेबा पोतसिसु मसि यामना केनो तौबा पोत अमखकनि अनुना अखोइना खंजिनगदबा गवर्नमेंटसु खंजिनगदबा बराबर कंट्रोल तौबा यारो इरांगसे मियोबगी सावबगी लिमिट से हेलादि मदुगी वांगदा अखोइगी करि पामदबा थौदोक मयाम थोलकपे याय अदुदैदा CSO सिंगना मखोइना लौरइबा फिरेप मखोइना लौबा फिरेप सिदा शांति वइनबा लौरागसु मियोबगी असावबा मरकता फिरेप सि शांति वइनबा फिरेपता अखोइगी करिगुम मतमदा गवर्नमेंटना सिलिबा पोतु अखोइगी सपोर्ट तौबा मानबा अदुगुम्बा वारेप का लौसलअगदि मियामसिना मियोबसिंगसिना अखोइगी मियामसिना हेना अचाउबा आइदि मखोइदा थाजबा माकनी मोइ क्रेडिबिलिटी वालकनी मखोइना लुचिंगिबसे मियामगी पोतनी अदु मियामगी पोतसिदा मखोइना चत्तुना छमनबा ngамद्रगदि मदुगी पोतो असोइबम ओरकनी हाइबदुनी अदुना केनोगी समटाइम्स 7 days अखोइना केनोना गवर्नमेंटगा लौरिबो पोतसे करिम मतमदा डिलेइंग टेक्टिक्स मानबगुम्बा म थोलकपा अदुना मियाम थाजदबा अदुनि महत्ता इमीडिएट अखोइना केनो एक्शन तौरगनी का हाइबगी पोत अमा लौनबगी दमकता पुशअप तौबा अदुगुम्बा खरा थंबदी अदुम फै मियामनसु लोइना पामनरमगनी अदुना हुजिक लेरिबा मणिपुर इरांगसि नेमधबा ngамदबा फिबम अमा लाइसे मसिगी पोतसी लोइसननबगी तांजासे हुजिकसि याम कन्ना अखोइना चंगजलकांदा अखोइना ताकांदा लोइगदबनी तौबदबु मियामसिगी मरकता अखोइगी नाकपाक तानबा मानबा मौंग अमा थोलकपसे सिसु अखोइना लाइबक याम थिबनी मसिगी मरम तोंगाइबा अमसु लेरंगबनी हेना आइदि अदमाइना आशा तौजे हाइ तमो याम नुंगाइबा पाव अमा आई शेयर तौजगे अदु तौजरिङै ममांगदा तमोगी हौजिक थंबिरि सिदा पाव अमा नंग ए तौजहोगे
ꯑꯩꯈꯣꯏꯒꯤ MLA ꯄꯥꯎꯂꯦꯅꯥ ꯍꯧꯈꯤꯕ ꯇꯦꯔꯣꯔꯤꯁ ꯃꯀꯣꯛꯅꯤ ꯍꯥꯏꯕ CSOꯁꯤꯡꯒꯤ ꯉꯥꯏ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯣꯛꯄ ꯃꯇꯝꯁꯤꯗ ꯂꯨꯞ ꯇꯔꯥꯒ ꯅꯤꯄꯥꯟ ꯄꯨꯜꯂꯒ ꯁꯦꯝꯕ NSAL ꯅ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ CSOꯁꯤꯡ ꯑꯃꯠꯇꯒ ꯆꯠꯃꯤꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯄꯒꯤ ꯃꯣꯏꯒꯤ ꯐꯤꯔꯦꯞꯁꯤꯅꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJP MLA ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯏꯀꯣꯠ ꯑꯦꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯄꯥꯎꯂꯦꯅꯥ ꯍꯧꯈꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃꯈꯛꯅꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯥꯎꯊꯣꯛꯄ ꯄꯥꯎꯂꯦꯅꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄꯥꯎꯂꯦꯅꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯨꯒꯤ ꯋꯥꯐꯝ ꯅꯠꯇꯕꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯨꯞ 19ꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯖꯅꯦꯜ ꯑꯣꯏꯕ ꯂꯨꯞꯁꯤꯡ ꯑꯣꯏꯗꯣꯏꯅꯤ ꯃꯁꯤꯗ ꯅꯣꯡꯄꯣꯛ ꯁꯌꯥꯡꯒꯤ ꯀꯛꯆꯤꯡꯒꯤ ꯊꯧꯕꯥꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯒꯤ ꯂꯨꯞ 19ꯁꯤ ꯄꯨꯜꯂꯒ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯅ ꯃꯅꯤꯄꯨꯔꯒꯤ FX ꯕꯣꯗꯤ ꯑꯃꯐꯥꯎꯕ ꯆꯠꯃꯤꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯛꯄꯁꯦ ꯇꯥꯃꯣ ꯏꯟ ꯗ ꯚꯦꯔꯤ ꯔꯤꯁꯦꯟꯠ ꯐ꯭ꯌꯨ ꯗꯦꯖ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛꯁꯤ ꯇꯥꯃꯣꯅ ꯎꯕꯤꯔꯤꯕꯗꯨꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯗꯤꯂꯤꯖꯤꯇꯤꯃꯥꯏꯖ ꯇꯧꯔꯛꯄꯁꯦ ꯑꯆꯧ ꯑꯆꯧꯕ FX ꯕꯣꯗꯤ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯂꯩꯕꯥꯛꯀꯤ ꯊꯣꯔꯛꯑꯒꯗꯤ ꯊꯕꯛ ꯇꯧꯖꯔꯤꯅꯤ ꯕꯠ somehow ꯃꯤꯁꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯚꯤꯟꯁ ꯇꯧꯕ ꯉꯝꯗꯕꯒꯤ ꯑꯋꯥꯠꯄ ꯂꯩꯕꯅꯔ ꯑꯩꯈꯣꯏꯒꯤ ꯐꯣꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯆꯧꯕ FX ꯕꯣꯗꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯕꯣꯗꯤ ꯃꯌꯥꯝꯁꯤ ꯗꯤꯂꯤꯖꯤꯇꯤꯃꯥꯏꯖ ꯇꯧꯕ ꯑꯣꯏꯒꯤ ꯃꯑꯣꯡꯗ ꯃꯨꯚꯃꯦꯟ ꯃꯆꯥ ꯑꯃꯈꯛ ꯄꯕ꯭ꯂꯤꯛꯇꯒꯤ ꯂꯥꯛꯄ ꯃꯥꯟꯕꯁꯦ ꯃꯁꯤ ꯇꯥꯃꯣ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯑꯦꯟ ꯍꯟꯗꯛꯀꯤ ꯏꯍꯧꯁꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯂꯨꯞ ꯑꯃꯠꯇꯅ ꯏꯍꯧꯁꯤ ꯂꯨꯆꯤꯡꯈꯤꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯛꯁꯦꯞ ꯀꯣꯀꯣꯃꯤꯅ ꯃꯅꯤꯄꯨꯔꯒꯤ ꯈꯣꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯐꯝꯈꯤꯕ ꯃꯈꯣꯏꯒꯤ ꯃꯤꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯤꯡ ꯂꯦꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨ ꯃꯌꯥꯝꯗꯨ ꯅꯠꯇꯅ on ground MLA ꯃꯌꯥꯝꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯕ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ lambi thingbagi khongjing chalhin khim mayam se tamon su senior journalist oina library bani khoi media reporting da none of the facts body have come forward aduga lambi thingbagi moi gi fire amta lawthokhiba leite kari happening etam mamangi June 18 gi thodok ningjangai June 18 gi thodok tu da akhoi gi leiriba matam du da leiramba loop amuko na chingba adagi ato ipsa adagi student union mari leiriba singduna moina yam kana tawgibasi curfew lawthokibini una public curfew lawthokpagi maram si kaigino bada pm da phungdokpa democratic way of protest ni moina lawthoido organization haibasi civil society organization haisi akhoi gi pm da phungdokpa sida democratic oiba way si pamni haib tare adubu matam du da moina lawthoiba public curfew du gi onan taina bada miyam na soroka tholaga miyam gi khoisaunaraba magi asaw sing aduna akhoi leiriba political party gi office sing assembly yauna mai thagat khribane aba haidi adureda kanagumba kaino amtana organization amtana spearhead tawkhibana te madu miyam gi khoisaunaba maisa dune aduna handaki leiriba akhoi gi jiribamda innocent ladies ahum amaga atopa ang minor angang ahum amaga thani pan khata yawriba amasu yawribani atei ani amasu siribani maruaina taruk si sibasigi khoigi maisak ta khoigi khang ngamdawa ima mayam duna thola kanda kaithel da protest tawba haurakpane ba masigi potse aduga atopa ima mayam dasu moigi organization gi ofam natana thola ga tawkhibani atopa mafam kya dasu mi mayam thola kanda ban tawba protest tawba adegi rally sakhalakpa mayam ama yawgibagi adugi numitto ai hujibok ningjangi madugi kaithien da tawkiba protest to haib tare adaidu da madugi mayon si kadom chakaduno khangdana keno tawraga asawbadu phongsun phongdoga leibasida kokomi gi kanguna la kanda sigi potse khoi streamline tawbagi mong ama khakta tawbudumadi aduga adu tawigi di adu phatte haibadi yade tawbadabu tawriba moina tawramiba moina hawdomiba pot da decision lawbada akhoi miyam da chamamnaba yaba miyam na sauningba yaba adumba miyam da pendaba yaba adugumba decision ama lawhi haibtare lawhi si moina moigi chathariba pot to agitation do khudak solution bagi pot ama oi hatare aduna kamai tawge da hujiki loop mayam na atop loop me loop tra hundoi habra tra mari habra aduna semiba hujiki atop apun bagi loop che sina kana gumba apex body amta ga chamina roi harak pse harak trine mamang da kamai tawge da kaithel da protest toriba ima sing duna khoigi hujik kokomi gi akhoi thajaba mange ada nakhoi makhoi ga khoi ga chaminaro akhoi gi protest tawgani haibagi adugumba asa adugumba gi kholaw bawta lawgi haib tare adubu miyam gi movement haibse spear head tawba khara yawdragadi yadabanina adwai gi area du da kokomi gi pot tu khara soi kare haibse akhoi su adum ai gi editorial da aina su adum ijagi bani makhoi gi pot si ma kano man ba makhak yawre duna masi miyam na saungnare haiba gi pena da moi gi thajaba se manga ani haibagi editorial da saina dum ijagi bani aduga
पाउदसम हापसगी चमाना मियाम की कोचाउनबा ले कोमिना लीडरशिप रोल लौरकांदा कैदोबगी मियाम की कनो सेंटिमेंट दो टच तौ ngam कैदोबगी मोइना अहेनबा खोलाउ सिनगदोरिनो अदु nganghaiदब पोट nganगदोरिनो लीडर अम ओरगा अदु मियाम की स्पेयर हेड तौ ऑर्गेनाइजेशन अम ओरगा अदु की मिसिंगदुना nganगदब कोन अदुगुंब पेंदब पोट म्यामदुना मरम ओरकांदा कोकोमीदा थाजबसे अदाई एरिया दु मांगिबनी निंसिंग बेय KF की CAB कोइना चटनाबगी मतमदुदा मेन पैक कैना लेरमिको मेन पैक से कमाइन तौदना मियाम की थाजवा मांगी बदगी मेन पैक से हुजिक ममिंग तागी देबा मजुगे तुप मरम मसु लेरम बिय अदुमाइना तौदना कोकोमी की पोचिसु हंदक की पोचिदा यामना कोइगी थाजदना करियने असोइबगी पोट अमा मानबा अमा लौगिबसे सिना हुजिक अतोप ऑर्गेनाइजेशन लूप अमा एपेक्स बॉडी अमतक चटनरो काइना थोलइबा पोचे सिना असेंब प्रजागी कोइगी मोइना पेंदबा पोटुगी खोलाउदो लाउरगे हैना थोलप पोटने हैना आइदि लवी मसिगी स्टेप सिंगसे कोइगी सिविल सोसाइटी ऑर्गेनाइजेशन सिंगी लीडरशिप नि खंगदे अमनि खंगदे मकोइसिना थबक तव मतमदा ट्रांसपेरेंट होइना अखोइना पामिसि सिनी अखोइना पामिसि सिनी अखोइना तवगदबना सिनी अखोइना तवगनेना लाउथोकिबा पोटतो अमुक खुदक्ता का हंदोकपगी मरमसु याम चप चाना पीगदबनी अदुगा अखोइबु अखोइगी लेरिबा अखोइगी हुजिकी इहौसिदा इहौ हाइबदी इहौसि तौदब यादब इहौनी मरमदी मणिपुर कन्ननबगी इहौनिना इहौसि नमधब मानब मोंग अमा खक्ता हेक्ता लौखलकपदुसु हेक्ता कहनी अचुंब ओइरोयना आइदि अदुमाइना लौइ हाब तारे